अहानबद मरोइब पाव नेशनल पॉलिटिकल पार्टी सिंह चथरिब थौंग असे मणिपुर की असंग मरु सिंह पुखरगा अहांब मरु सिंह थमलंबगा चप माने हाइना NEIDP की CWC की प्रेसिडेंट नारेंगम समरजित न फोंदोखरे Security Force का खुथोंगना बदल लेखिद्रब PLA मापन की चेराव सिंह लेबा निंगसिंग खबमदा मियामना हाइकलेक तमखरे अमदी कांग्रेस की मैनिफेस्टो दा लॉ ऑफ एसाइलम चनहनगनी हाइरिबसी CAB दगी सरुक चाम हेन खुदोंग थिनिंगाय ओइबा वाफमनि हाइना BJP न फोंदोक्ले खरुमजरे ISTV पावमिंग ताबिरिबा सिंह मुतराम नोकचरे हौजिमा पुंगैबा पाव National Political Party सिंह मणिपुर दा ललोल इटिक तौब लाकपने मखोइना मणिपुर की याइफननबा थबक अमत्ता पाइखतलमलोय हाइना NEIDP की Central Working Committee की President नारेंगम समरजितना हियांगथांगदा पांगथोकपा NEIDP की Political Awareness Campaign दा फोंदोखरे ngasi ki thorom aduda wa ngangladuna ex MLA ai ibohalbina Center da karigumba Citizenship Amendment Bill pass tawduna chanakragade Manipur iramdam asida aikhoi ishana ningkha tamna hingba phanglaroi CAB gi asengba nunggi wakaloldi lamdam asigi yellow missing pungmut muthatpane National Political Party amatana Manipur kananabagi wakalol amata yaude kundaminari ba for masel khaibung tana nungsina handana lehenba haibasi aikhoina India da tillubagi khudol amane British na China da opium war chathakibagum Manipur da su ngasidi nisagi ipak ta tawhanduna nisagi lal chathari haike नारेंगम समरजितना मखाताना मपालमदगी रिमोट कंट्रोल सजिनदुना लमदमसिबु साननिंग मवोंगदा सानहनबा थिंगलसे NEIDP ना हिंगलिंगै फावबा मणिपुर इमागी असेंगबा खोलाव लावखिगने नेशनल पॉलिटिकल पार्टी सिंगना सथरिबा थौंगसे मणिपुर की असंगबा मरु सिंह पुखरगा अहांबा मरु सिंह थमलंबगा चप मानै मणिपुर कंसी हाइरगदि मणिपुर मियामगी खुत्ता लेरि हाइखे lalon mune BJP kenaro lalon mune Congress kenaro lalon muna kene kana lalon muna ikro hadana kalam maro khomba ikro akhoi ni chesla chimi tamni akhoi ni atang asamba maru sigdo khomba la pure sakne jidama se pure thiudo targade lasin mut thibugo madipur ki maiki ki tamana asami sama on gido aduba lasin je akhoi ni maiki lo nanga chimi tamni akhoi puna maksiga sa no mune akhoi Delhi ni workare, Maharashtra ni workare, adu kalma mi, adu suthar class ni. Oje Congress hoy ba, BJP hoy ba, Communist hoy ba, toan ba, Mian Cha Singh na sema party sing hoy ba sing sa. Election ki tapak khandala, hamare ba ki tumar khandbo iptara kadi. Nasi so na koi left mistake ho. Ho tuga NEIDP ka changjar ho. हौकिबा सही हुमद्रारो मसी नेशनल पार्टी सिंगना लेंगाक पदगी लमदमसिगी फरूप सिंह वाहन थोक लेना हिंगबंग ngमदबनी हाइना NEIDP की इनरगी कैंडिडेट ओइरिबा RK आनन फोंदुखरे वाफम सिंगसी इलेक्शन कमिटी नॉर्थ ईस्ट इंडिया डेवलपमेंट पार्टी खुंद्राकम ए सिना सिंदुना लागलिबा लोकसभा मिखलगा मरि लेना खुंद्राकम दा लैबा लाइनिंग थौ पांगलबा कम्युनिटी हॉल दा पांगथोकपा मियामगी मिफम दा फोंदुखिबने ngasiगी मियामगी मिफम अदुदा NEIDP की CWC की प्रेसिडेंट नारेंगम समरजित NEIDP की State President Dr. NG Bijoy, NEIDP CWC की Vice President number 1 S Manaube, NEIDP CWC की Vice President Sapam Kunjakishore, Outer की मिरेप ओइकिबा आसांग कशार मदे NEIDP की State Organization Secretary Y Kiran चिंगबना अथोइबा मिथुंगन सिंगोन सरुकिया के थरोंगा मरी लेना कैंडिडेट ओइरिबा RK आनन्ना मखाताना फोंगदोखिबदा रीजनल पार्टी सिंगी मपांगल कंकट हंदुना अखोइगी फंगफम थोकपा हक सिंग नमदुना लौदुना हिंगजबा मतम ओइरे मदुना ट्रबदे अखोइगी फुरुप तपना मुटखरगने नेशनल पार्टी सिंगना लमदम असिगी अवाबा सिंग कोखनगनी हाइरगा मियामना नोंगमगी चांगनी फिनिबगी फिबमदा लाकपा असि NEIDP ना कैदौंगैदा याबंगमलोय अखोइगी मांगख्रबा नेशनल करेक्टर सिंग अमुक हना मपुंग फाना हंजिननबा होनबा हाइबसी NEIDP की लेंगद्रबा पांदमने अखोइगी साखथुंग NEIDP ना कोक नोंदुना लौगदबा लेते नेशनल पार्टी सिंगना लमदम असिगी फुरुप सिंगबु हिंगननबा होनबगी महुत्ता नोंगमगी असिबा फुरुप अमा ओहेलकली हाइबा वफम सिंग फोंगदोखे National Party na si isang sila ko'y panabani ko'y karanabani na ko'y jananabani na ko'y awab ko kung na hay biraga ko'y nasi awab ko taba awab ko bagi mahuta ko'y terminay na itaki po si Maria Lama piba changi fini bagi to po si Maria Lama piba siya ko'y NEIDP na masih sudah ayo ko'y na kayo naman so ko'y ining kata pinambang na yasin siya marang sa na
mangan bi aroi maram cha na koi hak man bi aroi maram cha na koi usikta bi aroi ase India ki le ba top Western party me am sing sing tayam karaga iram dam si mang raba national character civilization na mo ibigi lost characters qualities me am koi restore to kare se any idea bi chapta was de इंसोलिस सिंगमगा चमापल मरफुनी थोइगे अप्रैल की तांग तरा हुंदोइदा सिक्योरिटी फोर्स का बिष्णुपुर डिस्ट्रिक्ट की मनुंग चनबा कोदम पोकपीदा खुथोकनाबदा लेखिद्रबा पीएलए गी लानमी मापन गी चेराव सिंग द लेबा अथौबा सिंगी निंगसिंग खवमदा लेखिद्रबा गी इमुंग मनुंग अमदि मियामना हाइकट लेकट तमख्रे लेखिद्रबा सिंगी इमुंग मनुंगना मणिपुर हाई कोर्ट ता वाकटपदगी अप्रैल 13 ngasi asi हाइकट लेकट तमबदा अयुकी पुंग 3 तगी नुंगसिलगी पुंग 4 फावबा अयाबा पिरखिबने Order sigi matung ina District Magistrate Imphal West na order ma thoktuna miyambu apan ma yaudana chairaw sing mathakta leiba athoba singi khubamda angan ba yukta gi hauna haikat leikat taman khe mafam aduda anti national oiba slogan festun placard amadi banner na chingba amadi loudspeaker sijinabada athing matham khe tongan tongan ba mafam dagi lakpa miyoy kya na haikat leikat tam khe kabui furuki miyoy sing su sarugya khe pamdaba thodok thoktana ba Manipur police na section thorang lokhat khe लेखिद्रबगी इमुंग अमगी मियोय अमना फोंगदोरकपदा लेखतपगी मतमसे मणिपुर हाई कोर्ट ना अयुकी पुंग 3 तगी नुंगचलगी पुंग 4 फावबा पीबा असिदा अपेंबा फोंगदोखे अरे सही खुदिंगी अखोई सुमाइना सी बोबो दुम हाइका लेकतमदना सैजम आयामी आमपुना मंगना जार बिजार खाइदना ngasai ayuktagi nungsa maraksida lakpidana sarkar gi maikaidagi su अखोई gi understanding lainaraga ayaba guhati high court na ayaba pibiraga ayet pa athingba leitana na hangoi di ekta nungsa maraksida kiu sangna lepaga yamna wahan bado handakti wahandana mayam pareng ingna singna katlibase praja mayam dasu athauba singi mafam dasu moigi atma santi oinabagi damakta अखोई imung manung family gi maikaidagi mayam bokoina thagachari Kodom Popi Amadi Tekcham the Lady Banning Sing Kubam the Soul Lake Traversing Imung Manung Amadi Civil Society Organization Gi Muekiana Heka Lekatam K. Athoba Singh in mid April Tara Humdegi Heka Lekatambagi Thauram RPF K. Thaubure Loisang Council Headquarter, PLA General Headquarters, Tactical Command, Strategic Command, 252 Mobile Battalion, Amadi Ate Unit, Department, Station Singh, Loinana Party Central Bureau, SR1, SR2, SR3, Amadi, SR4, the Labor Mafam Singh Dasu, Athoba Singh Kubam Da Ikai Kumnaba Utuna, Hekat Lekat Tambagi Thoram Pangtoki Hari. RPF के सेक्रेटरी पब्लिसिटी रोबेन खुमन की चेरोल अमना अथौब सिंगना ममा लेबा की दमक थवाई कथोक्तुना लांथेंग नरंबा असिना ngasi अखोइदा सीब की दबा कथोकदबनी हाइबा युमफम अदु थोनबिरमले अथौब सिंगना कथोकलंबगी महै अखोइ खुदिमकना इकाई खुमनफम थोई अमदि अखोइनासु इरेबा की दमक लेप लेतना कथोकम थोई हाइबा वाफम असिना इरमदम सिगी फिदम ओइमिनरसे अथौब सिंगी नुमित असिदा लायोख्रबा अथौब सिंगी खुबमदा मपुंग ओइना चेराउ सिंगी थेलदा अमदि मफम मफम खुदिंगदा लैरिबा अथौब सिंगी खुबमदा हैकल लेकत तंबदा सरुक याखिबा चिंगमी तमी अहलमन इचिलिनाउ इचे इचल क्लब एसोसिएशन इंस्टीट्यूशन ऑर्गेनाइजेशन की थौमी सिंह बार एसोसिएशन गवर्नमेंट की थौमी सिंह हक्से लोइसंग की थौमी सिंह स्कूल अमदि कॉलेज की ओजा अमदि महिरोइ सिंह पुमनमकी मफमदसु आरपीएफ ना थागत फोंगदोक्ले नुमिदासी की ओइना इलेक्ट्रॉनिक मीडिया की थौमी सिंह ट्रांसपोर्ट की थबक तौरिबा इचिल इनाउ अना लायंग की दमक तेंबांग खिबा डॉक्टर्स नर्स अमदि स्टाफ सिंह सिंह अकोइबदा लैरिबा इचिल इनाउ सिंह की तेंबांग मणिपुर पुलिस की इचिल इनाउ सिंह दा मियाम की अनिंगबा अपामबदा का हेना अथिंगबा थंबिदना मथौ पांथोखिबगी दमक थागत फोंगदोक्ले ngasi serau singda haika lekat tambagi thoronggi paw lobu yaru haina Imphal West District Magistrate na thokiba order Editors Guild Manipur amadi All Manipur Working Journalists Union na kana yaning da bafungdo kre thawong asi media bu machin men ba order ne laikhidrabagi imung manuna haika lekat tambagi thoramase court ki ayabaga loinana sahi khudingi media na coverage tawtuna lakhe media gi machin menana ba khona ba thawong ni haina lobaga loinana tungda asigumba thawong lengak na satadana ba puning singshile Congress na lengak paraklabadi Cape Tagi Sarukchama Hena Satiba Law of Asylum Chanahangani Haina Manifesto the Yauriba Wafamasi Section Ningaini Haina BJP spokesperson CS Bijoina Fongdo Kre Wafama Singasi Rims Colony Manakta Leiba Makimem the Pangtokpa Paugimi from Amada Fongdo Kibane CS Bijoina Makatana Malengi Oina Ladiba UN Gi Protocol on Refugee Amadi Convention on Asylum Kuyek Pidaba Lebag Nifugi Manungda India Su Yauri Masi Hek
खुयेक पीखिबदा लान अमदी पॉलिटिकल गी चरांगनब लैबा लेबाकसिंगदगी चंगलकपा मितोपसिंग इंडियादगी हलनखिबा यारोइदौरिबने कांग्रेस ना मैनिफेस्टो दा तुमिना हाबलिबा वफम असिना CAB दगी सरुक चामे हेना साथीगनी असिगुंबा चना हनखिबा तारबदी सही तरागी मनुंगदा इंडिया मवोंग चादब लैबाक ओइगनी हाइखे कांग्रेस ना सिगुंबा साथीग्रबा लो अमा मखोइना सासन पाइरकांदा मसी पास तौनेना हाइसे सुना पास तौनते इंटरनेशनल ट्रीटी एंड कन्वेंशन एंड हंजन पल्लीबा मसीबु हे तथोबा इंडिया सी चाही मंगा नत्रगा तरागी मनुंगदा पूरा सिंगजुनी इंडिया की ओरिजिनल मी सिंगसे अंगकपा खोई स्ट्रेस स्ट्रेन लेगनी केप की मतंग मरान सिरगा मखोई इशू याम सागली होजिकी हारिबा मखोइना सरकार पारदी चनाहंगनी हारिबा लॉज ऑफ आइसलम से मसीदी केप तगी सरुक चाम हेना साथीबा अखोई लमदा डेमोग्राफिक इम्बैलेंस सोशल टेंशन कॉन्फ्लिक्ट पीगदबा वाफमनी हाइना इथमजगे मणिपुर के गवर्नर डॉक्टर नाजमा हेतुलाना चैरावगी पाउजेल पिरकले हिंदू मितई सिंगी सही होब निमिदा सिदा अखोई खुदिमक स्टेट असिगी युमथोंग खुदिमकता वाट पादबा साउखटपा तंगदु लैताबा पंथुंग अमा यौननबा नाहोंगना कथोकलसे अनोब सही असिना अमम्बा कोखनबगा लोइनना अफबा तुंगलमचत अमगिदमक मंगाल पुरप ओइरसनु हाइरे Chief Minister N. Biren asu cheraubagi pauzal Manipur miyam da pirakle festival asina imung manungi nungsinabagi mari hena session baga loinana furup singi marakta su afaba mari purakpa oirasanu festival asina nungai yaifaba wata padaba state asigi mipung khudingmag nungsi sanana punna hingminaba oirasanu hairi IPR Minister T.S. Bishwajit na su cheraubana lakpada Manipur miyam maru oina Hindu ichil inau singda yaifa pauzal pirakle Festival asina tangdulai taba wata padaba sera sida laiminari ba tongan tongan ba furup singi marakta masin mana oibagi mari hena session ba oirasanu hairi MPCC ki president Gaikhangamna su Sajibu Cheraubuna lakpada lamdamasigi miyam da yafa pauzal piri Sajibu Cheraubuna lakpada tongan tongan ba furup amadi kundaminari ba lamdamasida nungsi sana ba masin mana oibagi mari hena session ba nungai ba lamdam ama purapu oirasanu hairi Hindu lining satpa gauragi chahi hoba cheraubagi thoramasida North East India Development Party na su yaifa pauzal pirakle Inarda CPI gi mirep oiriba Dr. M Naragi miyam gi mifam ngasi tongan tongan ba mafam singda pangthokre Kwagathel me koibi yangang popi bazar nongren da mikhal gi mifam pangthokhe yangang popi bazar gi imaibel singna Naragi mikhal gi mateng oina na ba lupa lesing tara khusinake Dr. M Narana miyam gi lucingba singna puksel sengna leba ki thabak तौदबना सेंजा थुमजादा मरा ताकिबनी हाइखे बिनबसु लेत्रबा लमाम नरब प्रजामिया अमगुन लय कोई मसेन जुमान मान थोप चंदलबनिना नसीसे कोई मसेन हाजनब मांगसिलक तोमान तोमान लेब पुरति बरक्ता हाइबुं खाइबुं लाप पुन मसी जुक ननति लाइन ननत रांची की ngasi चथरे पोरम मसिना सही कया सुन सोइने चथर पुगी मनुंदा nasi ki oiriba phibam asi yawakhiba Election Committee CPI Thobal District Council na sinduna Dr. M Naragi Mikhal ki campaign ge sarukam oina Thobal da motorcycle rally satkre Thobal Mela Ground Khatri Sanglendagi haukiba khongchat aduna Thobal sangthem amadi Thobal Moijingi mafam sing phauduna chatke District Council gi Executive Member M. Beharjitna Handak Mikhal asida Dr. Narabu ipung khuding khanganduna Mikhal asida mahakpu sagat pinaba rally asi pangthokpani haike IMC Ward number 2 gi corporator na Mikhal gi Code of Conduct thugairi haina Election Commission da IMC gi opposition leader Taurangwam Indrajit na wakat khri haire Congress Bhavan na pangthokpa pau gi mifam amada Indrajit na makhatana Model Code of Conduct ki General Conduct ki matung ina government transport amadi machinery sajinaba yaroi haina yauriba sigi ona tainabada Ward number 2 gi corporator na thangweban hizam dewan lekai gi drain sengbada machine amadi IMC gi staff sajinake hirama sida yangshin binaba Election Commission da ai bacharol thaduna wakat khri haire pawgi mifam aduda sarugya khiba Congress ki wangangloi Hareswar Goshamina BJP na luchingba lengaka si tawningbata tawba suknam lengak am oire Prime Minister laklamba aduda hapta kangjaibung khajilliba yot ki fencing mafam mangada kaktatpa haibasi miyam gi lantum manganbani haike Mana permission piu matam da if I am not mistaken lupa lising kun manga lising tara manga mana ground wai bagi lising tara mana angtak pa du da akhoi gi kari hai samjun sajan na ba
तौबा अदुगुम्बा लिसिंग तरा अमदि मखोइना अखोइ रिफंडेबल लाइदना थम्मे अदुगुम्बा रिफंडेबल से थुगाइरबा ग्रीन मयाम मफम मरि थुजेक मयाम जिदा लिसिंग तरा दुन सेम यागदोरिबराबा मधुरा लिसिंग तरा सिना मधुदा अखोइगी सेम कोनद्रगदि कदाइदगी पैसाना मधु सेमगदोइनोबा अदुना मखोइ लैरिबा सरकार असि मखोइगी अनिंग थुंगनबो होनबदा मियामगी येंगदबा मियामगी खंदबा प्रजागी खंदबा तौनिंग तौबा सरकार ने हाइबसे मुसु थमजनिंगी Hengang Kendra Miamgi Luchingba Oiriba MPCC gi General Secretary P Sarachandra gi mathakta Hengang Kendra gi BJP gi Thopuba Singna Siriba Maral Yumpham Yaudaba Ngaktani Haina Hengang Block Youth Congress Committee gi President Sapam Ibo Chobuna Phongdukre Hengang Mele Kaida Leiba P Sarachandra gi Memda Pangthokiba Pau gi Mifam Amada President Hengang the Lady Haiduna Maral Siriba P Sarachandra Introducing Chamapal Humpu Mangada Hengang Mele Kaida Pangambam Sagai the Poktuna Housing Miamgi Togal Mapung Pana Tore Amadi Kendra Sibu Sakut Hananaba Kana Honoriba Misak Amani Chief Minister na Kendra Asigi Sakut Horang Paikanaba Sel Thadabagi Mahuta Kendra Sida BJP gi Bot Masing Yamna Panganaba Saksa Haijanaba Amadi Naha Singbu Nisagi Ipak Tauhanduna Lady Hengang Kulda Lady Ba Apunba Botter Gitzada Marfudradi CAB Amadi BJP gi Mayuk Lady Hengang da Ona Vakeshor gi Bot ki meeting tofam Laiti Haina Sandogli ba Asisu Aran Bani Hengang Kul Haibasi P Sarat Kidi Imung Amaga Chap Mane Haike Madu Hana Mangon the Kangani Nuksi Sanariba Ikoi Masingi Marta Ikoi Pataba Ikoi Hu Kapsinduna Mapu Yanaba Saliba Mio Sing of the Su Matung Dadi Asul Wahi Kaya Singasi Amohana Waza Sarki Mayokta Amadi Hengang Kendra Praja Singi Mayokta Ngambi Ganu Sangapum the Laiba EK Higher Secondary School gi Secretary P Sarachandra Handa Pangtokadoriba Mikala Sigamari Lainana Fongdo Kibo Wafamda Hengang Kendra gi Club Tarani Thoina EK Higher Secondary School gi Mathakta Thamlagiba Wafam Singi Matangda School Sigi Principal KS Binod Kumar na Wafam Kara Fongdo Rakle School Sida Pangtokiba Paugi Mifam Amada Principal KS Binod Kumar na School Sigi Principal Amadi Founder Oi Haidiba P Sarachandra School Sigi Principal Oirambadagi Potakrabani Mark Housing School Sigi Secretary gi Pham Paidi School Sigi Lam gi Matang Paladuna School gi Lamasi Housing P Sarachandra gi Mingda Lady Kari Sunataba Pata Sigi Matang da Club Tarani Thoina Khwaina Ikai Khumnariba Chief Minister Bu Posilakpa Yamna Lale Council gi Class 12 ki Changyeng Parikha gi Che Yengnanaba EK gi Oza Amata Handakti Yaudre Kari Maramgi EK gi Oza Amata Evaluation Tawada Yaudabano Haibadu Sigat Piramlabadi Amuka Hena Pengadabani Council na School Sigi Oza Khara Che Yengbada Yaunanaba Ayaba Piraki Adubo Handak Sahi gi Oina School Sigi Oza Amata Yaudre Haike Taratarisuba Lok Sabha election da BJP gi Energy Mirep Oiriba RK Ranjan gi Nomagi Oiba political convention ama Kaisamthong Hodam Lerakta Kaisamthong BJP Mandal na Sinduna Pangthokre convention adu da candidate RK Ranjan yauna BJP gi Thopuba Singh amadi alliance ki Thopuba me sing susaruk yakhe Amaramda BJP Moirang Mandal na Sinduna Moirang Khoyangbam Lekai da Leiba Ayang Leima Community Hall da Energy Mirep Dr. RK Ranjan gi Nomagi Oiba political conference ama Rang Pangthokre BJP Moirang Mandal na Sinduna Pangtok Pathoram Maduda Hana Union Minister Oiramba TS Chaubuna Sahi Tara Manga Congress na Manipur da Sashan Taurambada Taubangam Kidaba Tabak Kaya BJP Lengakna Sahi Anigi Manung da Pangtok Pangamle Congress Party na Miyam Gidamakta Kari Karamba Tabak Pakakrabage Lok Sabha da Lauruba Matamda Tabi Gadaba Party ki Mihut Tagatpana Sterasigi Afava Oigani Haike Handa Kimikala Sida BJP Nataba Atopa Party da Bot Pirabadi Wakal Yaudabaga Pankak Oigani Haike housing project Congress in the Congress is Satonishina. BJP is Saswana, Sason Tobakana, Ivy, Magi, B. Diadama. China Mitra Mare to be Hypedo. Overena. Chayani Sumna, Mi Mapan Siraga, Surasa Puta Polo, Gundaba, Chaitrama Pandemo. Dina Parakana, Hapta, in the Poloikina. Thoromaduda Moirang Kendra gi MLA P Sarachandra amadi BJP gi Thopuba Kyana Saruk yakhe MLA P Sarachandra na Isagi Lebak amadi Isagi Imung Aikoi na Semjagadabani haike
District Election Officer Churachandpur na Saikot Singhat amade Churachandpur Kendra gi EVM thampham strong room singi sil hangdok lamni haina NPF Manipur Unit ki President Awangbo Newmai na phongdokle Langgol tarungda laiba NPF office ta pangtokpa pau gi mifam amada Awangbo na makhatana strong room ahungi thong hangdokle haiba pau phangbadagi NPF ki Miref ki Chief Agent Gaidon Kamai mafam aduda chatlubada sil hangduna lerama thengnarakhe karigi hangbano haina DC da hangbada ECI na document ama logthoraknaba hairakpadagi hangdokpani khumlakhe aiba cherol leibra hangbadadi puthokpangam khide board masing thiba numitta sil lobada yaukhiba singa loinana hangadaba sil hanglamba asina EVM sindok chinjin tawnaba honabagi chingnaba leire assembly segment ahumasi board hanbasu yaroi masing thiba yawbasu yaroi haina chief election commissioner da wakat khre Churachandpur district ki apunba oina 64.87 mok overall ge oina thadaye habase khabar punamak ta khoi thengnai ngasi na DC na mok pithokpa cherol amada 87% Churachandpur da amuk thadaye ka sumong haire numit ani ge manung da percentage 64 point something dege 87 da kakhat pa habase su yam chingna na ngai lei DC na tragana election sinba Churachandpur interest singna Sakar Siga Samnare Haraga Mokoi Kahabia Naba Sinbani Habisu 64 degi 87 Kaba Sinasu proof of money. BJP ki manifesto da CAD pass togani hapagi Mayokta People's Alliance Manipur na April 10 33 fauba poster campaign yauna tongan ba khongjang sangshin gani haire Paung ki convener SM Jalal na kaisa batal laiba SSUM ki office ta pangthokpa pau ki bifam amada CAB chanaba yaroi hairiba awang nongpokta prime minister amadi BJP ki president na chana hangani haina hanjin hairakpa amadi manifesto da hablakpagi mayokta khongjang asi sangshingadabani haike भारत तब बीजेपी ना लेंगाक पाइरबा मतुंगदा सिटीजनशिप अमेंडमेंट बिल से पास तौनब तौरप मतमदा अखोई मियाम ना अमुहन लंबी सोरक ता तोगा मूवमेंट तौखिगदोरिब्रा हाइबा वहंग अमा अखोई मियाम दा थोले मरम अदुना अखोई बीजेपी ना स्पॉन्सर तौबा अदुमा बीजेपी की कैंडिडेट से मपुंग फाना अखोई बॉयकॉट तौमिनसी ऑर्गेनाइजेशन अमा सुमैरा पाइबी लुक खुदिंग मकना People's Alliance Manipuri ki adumba movement se sogat piraga BJP degi lapthok piyo BJP ki candidate degi lapthok piyo All India Trade Union Congress amadi union asida affiliate toba union yankai humdoina left and secular front ke mihut oina thadok liba CPI gi Dr. Morang Them Narada Saugatle Hari Irawad Baban Pangtokpa Pau gi mifam amada I2 ki secretary Khoirom Brojendrona Sinmi Singi Thagi Kusuman Rupali Sing Tara Nipal dagi tadaba driver Sing da Thagi pension ising taruk dagi tadana fangan bahaina I2 na tan badavi tungan ba ngamgadabadi Dr. Naranatana yaudi haike Saturday, Simming interest, Mana issue my amasi Simmishingi, demanding as a soidana, Bukatuna, Simmishingi, Matum Sang, Tanjariba, demanding as a soidana, Pangani Habi, Aduma Asadu Lunana, Dr. Morantim Narabu, Soidamaki, my partner with the Haribakogi, AI to see the effect, Torava, Puna Union Association, Yankagum, the Sigi Karmi, Amasing leadership now, can full swing the work to have up of the Masi Mang Samjari. BJP Manipur Pradesh Yuba Morcha ki Vice President Oiramba Kundrakwam Kanba Mitei amadi BJP ki Executive Member Oiramba Laishram Navakumar Congress ta Sangkhre Lamsang Block Congress Committee na Sinduna Member ani asibo okpagi thoram ama Kendra sigi MLA Oiramba W Brazavidugi lamdeng da laiba yumda pangthokre Kundrakwam Kanbana Narendra Modi na incholi singani taramari da afaba awonba ama purakani haiba wafam da thazabat thamduna BJP yaukibani adubu Prime Minister na miyam da pikiba thazaba adugi ona tainaba thabak torokpadagi BJP thadokpani haike Brazaviduna BJP namtha haudragadi tungi mirol na awaba oiragani BJP namthaba ngamnaba Congress Party mapangal kakar hanba mathautai haike Taurani haibagi BJP ki manifesto da khongakpa Nakalamam dana Congress Party na masi kaptatkani mutatkani haidana toroppa anisig lantham moin tawri lantham masida koina BJP bu namda hodragati koi tungi miron singsi yam awa ba pium da lege doba maram masina koi kun maksing se BJP ki mayokta koi ningen manana koi lantham masi changin batrakar oi Ahal oiraba politician Okram Joina Laibak Chief Minister Amadi Minister Amabu Karim Kathaina ba wafam phongdokpa se miyam gi laibak thibani haina BJP gi hana gi General Secretary K Sarat Kumar na phongdokle
Kanchipur da party office ta pangthokpa pawgi mifam amada o joy politics ta matam loislaklaba misakni matam amada Congress haiba wahai asi panba yaramdaba misak asina Congress ki marumda leiraga wajaw ngangduna leiri haike Sumnama marai phadna hobum ka bamna quality vote pangka karam badi ai wajaw ngam badi ai adu politics di national politics ta adu state politics ta kari kari tawudage si tongan leiba pon Rabina amadi sanjit hat ki ba magi punung leiba angang hat ki bado madugi chap chap reply ma madu hat ki bado adu pendana Rabina hat ki badagi pendana sanjit hat ki badagi pendana aina BJP di toga ai Congress te yawbani haidana man machin taseng haibanga maba adu ibataragadi madugi debate tongwe damakta ai isa amadi BJP ki loinamak madam chuba thawang tokna lehebsa ngasi ai print and electronic media ki khutang da praja miyam da khanganjari CAB gi mayokta lab kani amadi Manipur se hills state ohenna bokhona gani haina energy MPP gi mirep oiriba oinam jugindro nangase party se gi manifesto form gi thorom da haikre polo ground maning da laiba MPP gi office ta pangthokpa thorom aduda party gi luchingba kya su sarukya ke jugindro na makhata na haikebada BJP amadi Congress na khunaduna leiriba si yenglaga miyamna makoida thajaba thampham thoktre Manipur miyam gi damak thabak torokadaba miyoi singbu saugatfam thoi Scheduled Tribe Demand Committee na taliba demand asi MPP na saugatde Manipur gi ngamkhai kanana ba khona baga loinana sing amadi tamgi traditional art and culture hena sakut hangani party asigi manifesto da yauri ba wafam sing thabak ta onthokani haike Narendra Modi na langjing chu de lawthomba Thamilana Saitra Truk Sara hen base masi ai yamna nungaite maramaduna karigumba ina prime minister warbadi arm possess special for ekoi longthokani haidina amadi Thamila da sak ingani haina bologromba adumbagi prime minister do maduna Manipur nupi khunai bu sukimati temchinna ba amadi kai kunum uttaba semasi ekoi yamni kai ngai ni 100 days gi manungda jiri lambi lochangni haiba hujik phawba zai manga hogre hajiwa go loisan ngamdaba yamna responsible masak khangdaba my election promise adu ngak ngamdaba adu nga prime minister do madu MPP na challenge to yamasung madu gi damakta MPP na lepi BJP amasung Congress ani maksina jinda pogdana aduna Congress the vote bibi ge no hana BJP na service jai aduga matam punamakta BJP na Congress hunba siumba makoi hunton jin toba siumba political party se masi lebak sidai dagi lemai sidai muthat nabat hona bai ba se khoi Manipur le Manipur praja punamaki mathau ni haina thamjage IMC Ward number 2 gi councillor TS Purnachandra BJP da yaurak pada taramna opagi thoram ama thangwi bandal ba flyo club ta pangthukre thoram adu da BJP gi hanagi president SI Santi Kumar media committee gi chairman Jotin Waikhom amade cultural cell gi convener SI Nabachandra na chingba myo singsu saruk yakhe ngasidagi thasigi tang tara taret fawba chathakadaba Myanmar gi water festival gamari lainana ngase nungthil pung ani dagi namphalong kaithel thongro lagani ngasidagi tang tara taret fawba namphalong kaithel thongro lagani tabadagi miyoi kayana namphalong kaithel da pot chai laibagi chang wangkhe Manipur gi khwadagi maru oiba lambi singi manungda ama oiriba Nagamapal dagi Rims Hospital yauna tongan tongan ba mafam sing da satkikadaba Rims Road hairaga khangna ba lambi ase enga ki mari lainaba department na matam sangna yengsilaktabadagi nomu nomagi phibam soksilakle lambi asida Rims Hospital kaktin natana tongan tongan ba private hospital amade clinic kaya laibana pung kunmari chupna lambi asida miyamna chatnari bani lambi asida ana ayek purakum matamda lambi phataba asina amuka hena kudung sadaba kaya mayokna hale lambi asigi nagyata lairiba miyamna su lambi phataba asina maram oiraga lainariba yungi thong thongnau tonsindrabade lambi gi fulna laiba ngamnadre hare mari laina balenga ki department na athuba matamda miyeng changduna lambi asi semjindrabade anaba kaya layeng ba chatnariba lambi asida accident thoktuna kudong thiba masing hengat halle hare April Taramari KCP gi kuntrama palak suba mapok kumon numit asida lamdam asigi amadi weshya gi miyam loinana apunba weshya lamdam asigi yawl lantheng sangshin minari ba yawl pumna maki mafamda KCP gi president KSS laba mitaina ya pausel pirakle president gi pausel asina India lenga ki manung da sahi humpu hinglakpadagi aikhoina hakchengnana thengna rakliba si makoina aikhoibu sakchu manadabana maram oiduna hanthana yengbiba kanglop masani haiduna usitabaga loinana hiram kudimakta namthabiba makoina aikhoigi pukning wakhal amasung hakchangbo loi chansinduna thamba masigi mathakta Indiana letpa leitana legal rational authority gi makhada normative law sing sejinaduna amuk hana hawgalakpa ngamdanaba aikhoibu muthatke laknade AFSPA in solution amaga chamapal yang kai nipan thajin na duna imung dagi chingthok tuna hatpa
kihan khanganba nupi singbu rep toba khudingmak rational bureaucracy makadani army ekasi sijinarabasu pungut mutat padingamdre puwarina masigi lengraba khudam changdam oiri adubu lamdam masigi yellow mi furup sing mutatnaba pambai kaya mai paktabadagi mitoki ichau thokanduna masagi maramdamda yellow mi singbu minority tahanba haibasina khwaidagi thuba amadi mapangal leiba pambai oina indiana lawi masigi damak makoina yamna kangrol naiba mawongda mapandagi mi puslaknaba honai masi huralna nada tawgada sunate bill pass tawduna citizenship pibagi mawong sendoktuna lo na yaba mawongda tawgadori bane CAB pass tawkrabadi aikoi isagi ireibak kangron mutat kiba haibasi lo na ayaba piraba wafam oiragadabane aikoi bu lo na yaba mawongda mutat pa haibasi CAB pass tawbana adumak ngamalagani masigi mayokta khongpham chetna thengnaba haibasi khaktana yalomi singi hingnabagi lambini hairi hauziate ma brem tanokjari Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba hakjang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu Ima pirol syrup anatra suba khatana yaroi aduna pirol singda comfort tinglibani Haujik makhum tangkhai ma hairo aduga t-shirt lupsillo masigi step macha asina higi langsingbu phajahanduna machu mamen su thokhanni adudi comfort na torisi karino fajanaba amasung machu mamen thohan bani comfort after wash apik pa khongthang achoba thabak Panthoibi Villas. Everything you need to call it a home. A gated society with 24/7 security. Elegantly designed villas. Book now. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Taurangbam Laikai, Uripok, Impal. Paradise Para Fruit. Paradise Para Fruit. Have a sip and feel the difference. Ahangba Phamkar Logadori, Manipura IT Gilamda Maming Leraba Q10 Technologies Private Limited na Ahangba Phamkar Gidamak Darkas Kauri, Java Developer from Taranitoy, .NET Developer from Taranitoy, Business Executive from Taru. Last date of submission April Taratro Lisingni Taramapalni. Office address Q10 Technologies Private Limited, 2nd floor, Manipur IT Park, Mantipukhi. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Panthoibi Constructions, a subsidiary of Panthoibi Housing Finance Company Limited, presents Panthoibi Green Home, the first of its kind residential group housing project. Panthoibi Green Homes will mark a future of modern living in the state of Manipur. Come now and register your consent of interest to be a part of the future living. Panthoibi Housing Finance Company Limited. Admission open at BYS and BYS PMT for class 10, 11 and 12. Second position, logjarakpa BYS na chung mating pangdiri. BYS ki thesis se thak pada masam na kanai na khale. 2018 sida aina mai pawa ko matlab se BYS PMT ke faculty sing yam chang mating pangdiri. Maruti Suzuki Arena brings you the big new WagonR. Stronger on looks, stronger in character, stronger on the outside, stronger on comfort, stronger on technology, stronger on performance, stronger on safety. They strive the big new WagonR at Arreston Motors showroom located at Jingbirong, West. Advanced Coaching Institute, Nagamapal, Lamabam Laikai, near Rims Road, opposite Koirenge Auto Parking. Admission open, Quakitil Branch, Thiam Laikai, opposite to Fortune School. Class 6 to 10, Bose Mamadi, CBSC, April Gitam Tarataruk Amadi, April Gitam Kun Tarutaki, Hojagani. Separated boys and girls hostel, van service, morning and evening batches, only 35 students per class. Break matungda mayamu taram nokchare, makataba pauda. Handaki UPSC exam da mai palkraba kanguzam Sunildra amadi ningthaujam Johnson Maitei ibudo pakhangba thogallo malom tuliai ma awang lekaina pakhangba sanglenda taramno okre thoram aduda Manipur Legislative Assembly ge Director Y Samarendra
Real Engineering Department SE A Rajan ibudau pakhang ba thogaluk ke advisor M Thomas saruk yakhe TV na naduna hidak sariba anaba amadi hidak piza pithak tawriba anaba aduga loinariba singidamak mateng piba oina tha khudingi masa masagi account ta lupa chamanga hablakani haiba wafam adu thabak oina pangthoktre haina TV leina ga loina na hingliba miyoi singna pendaba phongdokna ba haurakle kumbi kendra gi manung chanba wangu sandan khong awang lekai dagi konjengbam ongbi baige leima kobi nupi amana phongdorakpada Bishnupur District TV Center da ming sanduna test kaya marum pangthoklaba matungda thama pangi dots ki hidak charklabasu ngasi phawba mahaki account ta paisa amata hapiraktre hauzik diabetes na su naduna wana hingli marilena basingna mahaki wakat putabi na ba phongdorakle de ai isana somda yen ka ai nupana nomagi afang ba suraga charaga laibi imungni adagi ai su hidakuli mem saban na vitamin adagi ama si sada baya da banina nomagi sana na wata na hona bada yam na ware ado paisa je ngasi bawon ga happy rakte Battle of Nungsigam Second World War gi humdra manga subat sahi gi ningsing thoram ngase Imphal East ki manung chanba kaibi haikak mapal da leiba Saipo ground pangthokre 9 Sector Assam Rifles Second World War Campaign Foundation amade Manipur Tourism Forum na sinduna pangthokba thoramaduda IGAR South ki Major General KP Singh 9 Sector Assam Rifles ki Commander Brigadier Amit Kaptial Second World War Imphal Campaign ki Co-Founder Arambam Angamba yauna miyakana sarugya ke Thoramasiga mari lainana Koirengai Airfield dagi kaibi fawba chatkadaba motorcycle rally ama Brigadier Amit Kaptial nalam thake kaibi khulda Battle of Nungsigam gi ningsing khubam ama suhangdo ke Second World War matamda lamdam adonge ahal ani ningthau khongjam moirang ningthau chahi marfumapan amade Yambem Rajmohan chahi marfutaret rom suraba kaibi dagi ahal ani ashina Makoigi masagi sahi tara helakpa matamda Second World War thokiba thengnake matam adugi awa anagi wari kaya tambaga loinana lalna afaba amata purakti haike Hiangthang mamang lekai mera paibi amasung kada Imphal West District Committee ani khusamnaduna Hiangthang mamang lekai da leiba Hiangthang Lairembi Vizarsan Holda awareness program ama pangthokre mifam aduda Hiangthang mamang lekai mera paibi gi secretary Huirem Ongbi Thoibi Kadagi Secretary Organization M Budi Secretary Women Affairs Takelamam Ongbi Purnima Secretary General Kada Imphal West ke Bina Susarugya ke Kadagi Secretary General Git Chandra Mangangna resource person oike Imphal West Commando ki kangbu amana nga sinumidang wairam Dharmasala Hotel Nongin Delhi Motors MZ Avenue amadi Major Khulgi akoibada Park Sanatibo magi thabak satakre Additional SP Ops Aribam Ganasham gi miyeng makhada chatakiba thiba humba aduda masagi saktak se sabsana yaudaba miyoy kunma thoi lokatuna makha taba wahang pahongna ba City Police Station na sinakre Khwairakpam ongbi Susila misigi matangda Bishnupur Police na FIR lokatrabadi miyamga loinana makhal makha kaya gi khongjang jangsilagani haide ngasi kha posangba maning lekai community hall da misi asigi matangda miyamgi wakan ifam chatake posangmam ongbi tampasnana Susilana siram liba misi asi chingna ningai oi misi asigi achumba langla langjin puthokuna mihat pa puthokpiu haike Susilagi masanupa thiam achobana misi asigi matangda aiba wakat ama Bishnupur Police da langkhatlabasu postmortem report laktrabadi FIR lokhatpa yaroi postmortem report tha amagi mayada changani hairakpa laibak thibani achuba matamda FIR lokhatkadabani natrabadi CSO Maira Paibi club single loinana khongjang changsilagani haike Laibamu phawung madungsida asti mamangsida FIR mo lokhatpina taragadi khaposmang manulaikai o khaposmang Maira Paibi and club organization amadi miyam pumbaga apumu khongjam changsinjabagi Manipur University ki Department of Foreign Language Korea amadi di Korea Club anina puna sinduna ahanba Korea India Friendship Quiz Competition Manipur University ki Centenary Hall pangthokre competition asida Eklavya Model School Gamnom Sapramainagi Mahiroi Satmunchon Kibgena ahanba Eagle High School Nagaramgi Khaingam amadi Christ Jyoti Mantripurki gi I Kumbia Mwa Nana ahum subatakre Good Friday gamari lainana KBC Center Church Kampupi da blood donation camp ama pangthokre District Blood Cell DSS Imphal West na sinduna Safe Life Give Blood haiba team da pangthokiba thoramaduda miyekyan EPK State Blood Cell NISM Manipurna Blood Bank and Transfusion Unit Janims Imphal amadi KBC Center
चर्च कांगपोपी के स्पॉन्सर मखादा पांगथोकपा ईपीबगी केम अदुदा चर्च की थौपुबा क्या सुसरु याखे केबीसी सेंटर चर्च कांगपोपी की रेवरेंड लमकेंगना मी अमना अना एक थोरक मतमदा ईगी मथौ तारकपदा मतेंग पांगनबगी दमकता केमसी मपुंग ओइना पांगथोकपनि हाइखे National Commission for Women की मखादा मणिपुर State Commission for Women सिंधुना निमित इनी सथकदबा Legal Awareness थौरम यारिपोक टॉप सिंथा Community Hall दा हौदोखरे थौरम अदुदा कमीशन की चेयरपर्सन डॉक्टर बिनोता मैनम तुलिहल जिला परिषद मेंबर के इनाउचा कमीशन की मेंबर रंजिता गोलमैसु सरुग्याके Awareness अदुदा Senior Advocate Ngangom Tes Kumar Khaidem Sant amadi TS Ras Kishorna Resource Person oina wangangke Mount Everest College Senapati gi NSS Unit 1, 2 amadi 3 na sinduna nimit tareni sathakadaba NSS Special Camp College asida ngasidagi hokre haudopagi thoramda Manipur University gi NSS Coordinator Dr. K. Staljit District NSS Coordinator Senapati L. Vivekananda amasung College asigi Principal M. Godmaisu sarukyake Camp asida NSS Volunteer chamayang khiromna sarukyare Film की लमदा खोंगदारी बा महेशना ngasi hodam lairemi club ta lekai adugi lambi sorok ta thana ba solar lamp yankai kusinakre club ki secretary T Gyanenna Kasamthong Kendra se chief minister yauna minister kaya puthokraba kendra oirabasu thangnaba kendra singa sangdamnabada lambi thong amade sapat thaurangi lamda khwaidagi hena sotaba kendra oire masi kendra gi Mahut Sinkiba Singh Matik Sadabadagini, Mahesna ngasi miyam gi khudong sadaba yengduna mai thananaba polam sing pirakpada thagat pafongdu ihaike Irungbam Devena iba punsilaipun.com ingthon ba sareng lairik ama Manipuri Literary Society na sinduna Manipuri Hindi Parisad ke holda phongkre Thoramaduda aiba thangjam ibokisak DM College of Arts ki Associate Professor Dr. N. Lanchendra Mitay Manipur Literary Society ke President S.I.S. Prahlad Susarugyake Dr. M. Sadanandana Lairik Masak Taki Aiba Irungbam Devena Mahaki Mapan Suba Sareng Lairik asi Phagi Puba Oina Khalaga Ibani Hairi Rims Campus Manungda Leiba Public Toilet Campus Tara Mangada Matam Sangna Thabak Taurakpa Sinmi Singh Tantorakle Hairi Irawat Bawanda Pangthokpa Paugi Mifam Amada Sinmi Nupi Amana Toilet Complex asida chahi kunlom hena matam gi lakpa NGO singi makhada thabak tawrakpani thagi khusuman pirambadagi haujek lupa lising ahum chamapal yankai piduna thabak tawbani chahi asidagi NGO amana pairakpadagi hana leirakpa oirabasu chatlo haina talagle hairi janing ja khoi pham amtagi makhada minai oina nai thangoi leijaning dre akoi subam thobat phata haudi apu masa loi sengjarage sujarage akoi lengdana lehenbiu rims gi makhada akoi suraga akoi tongana Rim Sarkana Loksan bi bani manung dalai bani hairaga thoga lehen bius amagi natana akhoi bu hingan biu akhoi bu ningsi biu All Jiribam United Clubs Association amadi 50 Vetted Diagnostic Center ga khusamnaduna master tagi haukiba free diagnostic test program makhatana mitai naha club ningthembam da pangthokpa amuk hokre makhatana sanabagi pau lobirase Ngasi sanabagi pauda Kumbi Kangjebung Kayo Ground chathariba ani suba MLA Trophy 7-man aside football tournament ke ngasi sanakiba match da Nerf FC Kumbi na Young Riders Kumbi bu goal nipan ani da thoikre ani suba match da Ilsa Naransena na YBC Thanga Salambu goal amasino da thoikre Thongjau Union Club TUC na ahanba Kaksing District level under 17 7-man aside football tournament ke winner oikre Langmidong mamang laikai Citizen Club na sinduna chatarakiba tournament asigi ngasi sanakiba final da TUC na IBT boarding Langmidong bu goal ahum amada thoiduna winner oikibani Luishnbagi thoramda Manitko gi chairman Dr. Radhesham Yumnam club ki president Elangwa Muhendro Waikong Gram Panchayat ki pradhan W Brozen Langmidong Gram Panchayat ki nominee Waishamo Susaruk Yaduna manamatum yenthoke Sarang Pat Mamang Lekai Polo Ground da chathariba ahanba Maichon Trophy gi ngasi sanakiba ahanba ground da Maira FC Texam na Tolhei FC Tenthabu goal manga ani da thoikre ani swa match da A2 Pasoina Angtha FC bu goal nipan ahum da thoiduna Maira amadi A2 semi final chankre
Chennai da pangthokiba 32 suba Senior Mr. India 2019 da gold medal lawkraba Laishram Netabu United Gym Manipurna ipathokok sanglen da haraute yamna okre. Thoramadu da Ambagi President MK Ratan, United Gym Manipur gi President TS Alex, IPSA gi President Joy Chandra Konthok Zamsu Sarukya ke. Makataba sana bagi pau buwan ng thawzam dagi amuk fangbigani. All India Football Federation gi miyang makhada ngasi dagi Khumalampak Artificial Turf Ground da Team Mari Neroka Football Club sangapham Trau FC Kwa Kaithel FC Imphal City Birasandra Sports Academy tabung khongna saruk yaduna double league basis pangthokadoriba Imphal Zone Hero India Junior League hokre. Pangthokadoriba league asigi ngasi ahubunumit ki sanakiba ahanba match da Neroka FC sangapham amadi Birasandra Sports Academy tabung khok goal amata sanadana draw satkre. Match asida Neroka FC sangapangi sanaroi yumkhaibam amitta match conduct tokiba referee na yellow card ani utpadagi match ki mariphu humdoi suba minita red card utuna field dagi mapan thohanki amaromda Birasandra Sports Academy tabungkho ki sanaroi KS Rabhananda Maitaida match conduct tokiba referee na yellow card utki League asigi ani suba match ki sanakibada Trau FC Kwa Kaithel na FC Imphal City bu goal mari ani da maiti pikre Trau FC Kwa Kaithel gi mai pakhibi goal mari adu Mahesh Yumnam na match ki nipuni toi suba mari nipumapal suba minita goal ani sanki atopa goal ani aduna Y Monis amadi Y Waris na match ki kuni toi suba mari marifu tare suba minita sanki bani match asida maiti khiba FC Imphal City gi goal ani aduna Alex Longjam amadi Seram Pradeep Kumar na match ki kunthranipal subamadi match ki apiba matamgi ahapa minute mangada sanki match asida Trau FC Kwa Kaithel gi sanroi and Tompok Chauda match conduct tokiba referee na yellow card utki Sathariba league asigi mathangi match tha asigi tang tara taruki ayupung tara tabada ahanba match oina Neroka FC sangapham amadi Trau FC Kwa Kaithel ga sanagani ani suba match nungthilpung ani makhai tabada Birasandra Sports Academy tabungkhok amadi FC Imphal City ga sanagani Ahanba MCA under 16 boy Naurem Rajning Tausing Memorial Trophy gi ngasi sanakiba match singda YUC Hainobo amadi TCM DC Thongju mai pakhre Manipur Cricket Association na sinduna tha sigi tang tara mathoi digi team tara nithoi na grubani thokna khaidoktuna Hainobo ground sathariba trophy asigi ngasi sanakiba match da YUC Hainobo na PTCC pasoibu run marifu tara marida maiti pikre match asida YUC Hainobo na tos ngamduna ahamra batting tokibada apibo over kuntragi manungda over kuma palga ball marida run chamaga yankai taruk lauki masigi pakhomda aniswa batting tokiba PTCC pasoina over tara Nepal ball ahumda wicket loina turaga run humpuni toy kang lauduna match asi maiti khibani match asida YUC Hainoboki Sanroi Somoraj na wicket ama amadi run kuntratre lauduna man of the match takre amaromda Langtabal ground sanakiba trophy asigi atopa match amada TCM DC Thongjuna Trau Kwa Kaithelbu run barfu humdoi da maiti pikre TCM DC Thongjuna tos ngamduna ahan batting tokibada apiba over kuntrada wicket taruk turaga run sani nipu lauki masigi pakhumda aniswa batting tokiba Trau Kwa Kaithelna apiba over kuntrada wicket loina turaga run chamaga yankai nipan khag lauduna match asi maiti khibani match asida TCM DC Thongjugi sanaroi tondona ball humputara nithoida run bariputara nithoi lauduna man of the match takre hayeng match leiroi tha sigi tang tara mangada Langthapal public ground da PTRC pasoi amadi Oscar Pauna Bazar ga sanagani Hainobo ground na cyclone thamibanamadi UCC Uripoka sanagani NISPAC Limited Loktak Power Station Manipuri sponsor Toraga All Moirang Football Association Amofa Moirang Sinduna Thasiki Tang Taradagi Team Taruna Gurbani Tongna Kaidoktuna Moirang Multi-Purpose Higher Secondary School Ground Moirang Satariba Taramatu Suba Loktak Trophy Ngasi Sanakipa Matchta Sagolbal United Amadi SSU Singjamai Goal Amata Sanadana Draw Satkre Match asida Sagolbal United ki sanaroi ke Phalguni amadi Dinesta match conduct tokiba referee na yellow card utki hayeng match leiroi tha asigi tang tara mangada Neroka FC sangapham amadi Nisa Thangmaibanga sanagani
All Manipur Volleyball Association gi miyang makhada Andro Maseng Pat Youth Club Andro na sinduna tha asigi tang tarani thoidagi team nipa na group ani thokna khaidoktuna association asigi ground sathariba Ani Shuba led PH Dharmachandra Singh Memorial 11 Men's Open Volleyball Tournament ki ngasi chanakiba ahanba match ta KYLSC kasi khulna AMYC Androbo set ahum ama Ani Shuba match ta MSBT Manipurna TYWC thamna Popibo set ahum anida ahum Shuba match ki sanakipada YMDO Hairangoi thongna NYBA Naurembo set ahum ama amade Mari Shuba match ki sanakipada MSBT Manipurna IGO Oinambu set ahum amada maitiba pikrai Oksu Ningthem Sakul Youth Club na sinduna tha asigi tang tarani thoidagi team kunma thoina group tare thokna khairuktuna club asigi ground sathariba lamlai kendra madi Andro Kendra Village Wise Men's Open 7 set football tournament ONYC trophy gi ngasi sanakhiba ahanba match ta TYC Thaiwang na ONYC team A Oksu bu goal ahum amada maitiba pikrai Ani Shuba match ki sanakibada CSY UC Salo amadi RYC Risopung goal ani sanaduna draw sakrai ahum Shuba match ki sanakibada NNCKA Nongren na Thoibu goal ani sinoda maitiba pikhi Mari Shuba match ki sanakibada Sector team B amadi EUSC Telo goal amata sanadana draw sakrai Youth Development Committee Yaripo Khoirom na sinduna mamang thagi tang tara Nepal degi team kunmanga na group Nepal thokna khaidoktuna YDC Gym Hall Campus Khoirom mayai da sathariba YDC Trophies 11 7-a-side Open Football Tournament ki ngasi sanakiba ahanba match ta PFC Lerong Thena FFCC angtha gol ani amada amadi Ani Shuba match ki sanakibada WPC angthana YDC team B Khoirombu gol ani sinoda maitiba pikrai Thagachari boyai makha tawa pawda ngasi nomagi oiba ai ngasagi paw amuk Environment Directorate ki phangki banga si goi kiba inga sa madi nungri ki pawda khwaidagi sa ki ba Celsius degree kuntratruk dasming manga Nepal khwaidagi ingba Celsius degree taramari dasming ani taruk Nukshita yawa ising manilgi sang maximum da sada Manipur tarahum da dasmik taruk Nepal minimum da sada kontra Nepal dasmik sino ani waike Ngasigi nong suki bagi sang sino dasmik ani mari millimeter ni Hauzaroi bada maroi bapaw amukhana National Political Party singna sathariba thawang asi Manipur gi asangba maru sing pukhraga ahamba maru sing thamlambaga chap mane haina NAIDP gi CWC gi president Narendra Samarjit na phongdo kre Security Force ka khothongna badalai khidraba PLA mapan gi cherau sing da leibaning sing khobam da miyam na haikat lekat tam kre amadi Congress ki manifesto da law of asylum chana hangani hairiba se CAB da gi saruk chama hena kudong chiningai oiba wafam ni haina BJP na phongdo kre Kasi yun na diya Stephen F. Zero pa matang solution jare, niyang tabiri ba singbom kahan na kurum jare.